Social media site or Facebook ta Licypriya Kangujam na phongdorpu wapham kara mem na thamjage aiha kangai ki mamang da wari sanabada honorable chief minister na mangkhibasing phangnaba kana ahing tumdana honari haina habirai aiha na horen haye ngai da bida haujimak Amit Shah da phone tawduna action lokhat halu haina taksin jakhe bu wapham Licypriya Kangujam na phongdorakli Robin mangang kwerapam na sumna phongdorakli abducting civilians in the form of hostages and demanding to release a hardcore militant which is under the jurisdiction of NIA is totally against the international law as against the government of India. This is an act of terrorism. Still silent why haba wapham ga loinana Robin mangang kwerapam na hanakli atoba thajaneng river report amana wapham khangribu naha ani thadornaba jail thamlakli ma khawkip thador o khaidakrabra haiba wapham sini loina makhoi gi JC semre thawal gi DC da memorandum su pisin khari adumoina mak pau si kyam yamna sumbagi haiba du official oina di chapchana phangma ngamdri haina su report tongnari Manipur top channel gi maikei gi maru oibi I pau sing myamna thamjari hanbada apply phaw tawraktaba miyoy amana mingcha thina bo honarak palebak thibani L Santipala applicant sing marakta awardee amata yorok palekti apply phaw tawraktaba miyoy amana masagi oijaba thiduna mingsa thina bo honarak palebak thibani haina master trainer Laurembam Santibala na phongdorakli ngasi Manipur press cup ta pawmi sing unaba amada L Santibala na phongdokhibada DC handicraft prompa na Kangpokpi district ki manungsana leiba Punal Maring area gi oina Guru Shiksha Hastashila Parikshan program GS PP gi makhar sahi sigi July kunga tareta gi tha sigi kunga taruk phabu sa thakadaba dry flower crop training program gi master trainer raunaba notice tholaki masigi damak sahi sigi June kunda apply tawduna interview lauduna selection committee gi July kunga manga da appointment phangkibani mangna makha taraduna master trainer lawbu gi appear torokhiba applicant marakta draft flower crop ki award phangba miyoy amat yorokpa thenakidi Steresi ki oina su lammaside award phangba miyoy laiba thengadri masida thangjam Sunita haiba miyoy mana media da masagi oijaba thiduna yumpham yaudaba wapham puthokduna DC handicraft yauna mingsa thina bo honarak palebu thibani Sunita haiba miyoy si laukiba master trainer asigidama apply torakpada phawbada yaukidaba miyoy naiki loinana aranba makhal amataki pambai sisinaduna master trainer oirakhiba sulaiti lammasida sei kun hena experience leiduna lamdamasigi artisan yokhanabagi wakhalonda trainer asi oinaba appear tokibane artisan singi setmilon yokhanaba honarubagi dama mingsa thina bo honarakpa simak leibu thiben hanesu mangno makhata na phongdokhi amaromda training program adu saruk gyakiba Moshils Peter Maring na paumising unaba adu phongdokhibada Sunita haiba miyoisi kanano haiba masakangdi thani gi program asi mapung phadana rosin kiba leiti Training program asi thugai na bohona bada mai pak tabadagi lana uhana na bohona rakpani training asi da saruk yakhiba singna sakhiba pulam sing asina training asi mapung phaki haibigi mayek larab kudamni master trainer Santi Balana takpi tambiduna satakhiba training program asina Punan Maring gi miyam da kanaba kyas phangale haikhen su pausda spali atopa pawmana sanitary workers singi pithoktuna lairiba kusuman pidrabadi khongjang sangsinanaba semsare AKY BHO miyamna hangoinaraba amot akai kyabu sengdoktuna lulna na thamnaba honariba sanitary workers singi pithoktuna lairiba kusuman mari lenaba department authority na athubuda pithoknaba honabiu sanitary workers na hauzik thengnariba awaba kya hangbaga loinana makoina sangshilibu khongjang sida mari leinaba department amadi authority na thawoina tabi ubidrabati makhal makha kya gi khongjang AKY BHO na sanitary workers singa loinana sangshin minanaba thaurang tawduna leidi haina AKY BHO gi sirol amana khangalkli khunai ama sakhotpa haibasi hiram khudimakta thongmanana sakhotpa aduni haiba AKY BHO na lobuna maram moiraga akoibigi phibam luna na thamba yamna maru oiba mani khanjabana akoibigi phibambu luna na thamnaba khongthang amadi angamba thaudang kya ngasi phawu lawduna lakli Kokta municipal council gi sanitary workers in ahing nungthil khaidana Kokta amadi khul thangnariba khungang kya gi yamna maru oiba kaithel ama oiriba Kokta bazar bu luna na thamnaba ngasi phawu thengnaduna lakli
Kaithel asiga makhal kayagi karbar tawribasing amadi pot puba lakpa miyuaisingna hondoklamba amot akai kyabu sengdoktuna luna na thamnabu hotnaramba kaya adubu mari leinaba department amadi authority na sahi ani henbagi kusuman PPD haiduna saliba tha sigi manga digi sit sengba lepkhibana haujikti Kwakta bazar si amot akai na khong thampham leisilaktre numit kunni hena amot akai sengdoktuna paisinduna thamlakpana ngasidi kaithel asida makhal kyagi karbar tawduna nomagi sara taliba kyagi maphamda khudong sadaba kya mayukna hali oirakliba phibam asina maram oiduna makhal mukha kyagi laina sandorakadra haibi akiba kaithel asida karbar tawriba madi kaithel asidagi nomagi darkar oiba polamsing lawba lakliba miyamda mi paiba poklakle hairinsu pawsida phongdorakli Makasa Tarapoina, Panam Pauseg editorial Mamla Tamzari, Makatana Toning the Batogdog Toktanava Asumba Kulautasi Manipura Hose, Nanging Mangang, Gisatnavigum Ama, Lairapagum Tauri, Oirakliba Pivamasi is there a city Tataraga Parakadora, Iranga Sinamara Moiraga, Pangang, the Ngang, Bamadingang, Mangang, Magimong, Lak Labrakali, Democracy at Paleva, Oivi, Kudong Sabaloraga, freedom of express Kudong Sabaloraga, Lebak Irang Tonaba. Singaiwa nganglabadi afaba oigadaba mandi nakala marom de isterasi gi law and order gi phibam asuki matik fatriba matamasida lainga ki maru oiba thaudang lawriba singnasu tungmang yenglaga miyamda pau sandok sumgani khali maramdi haukiba numi kharani gi mamang isterasi da kuki militant kayam sangslakre haina lamdamasi gi miyamda haikraba matungda pau do asumbu oigadaba mandi haina amuk lainga ki asubu thaudang lawriba miyoisingna Phongdorakpa simakti Manipur gi miyam maru oina mitai yelhomi lanjadrabasingi oina di yamna lebak thibane habi haukiba kumja English ngani ka kunga humdoi gi me ahumdigi ngasi phawba state asida thoglibi irang asi yumdang bana kainaiba pambasingna aranba thawosing chatharakpa leptri habisi lamdam asigi miyamna ikhangna khangnarapni adubu lebak thibadi lale khanglaba kuki narco terrorist ngasibu India lengana mapung fana laksindana Kau thaba gumbagi thawong si makhatana kayam kuina sathanduna laikhigadawri haiba wahang si tha taraga taruki hena hangduna lakli nakala maromduna central forcing da lamdam asigi miyamna thajaba thambagi sang hantharakhibagi maram karigi no haibisi ngasigi India lengana khangna khangsinadabagi mawongda lairakpadagi ngasigi Manipur gi miyamna center lengakta pendabagi makhal makha kyagi kholaw lawbagi mathakta prime minister amadi home minister gi phibam Home Minister gi mitam sarga mai thagana pigi thabak yaurokhi bani haina khali asuguma matang si makatana sathaduna kayam kuina Manipur len khikidagi haibigi penabigi wopum kyamuk lamdam sugi yelhomi kyana maikei kyadagi toina hangnarakli basida ngasigi Manipur lengakna mating thokna center lengakta taksinba ngamdabigi maram kari gino haiba wahangna lamdam asi pumnin nilakpagi mathakta lambi lamjaw thoktuna mairagi khongsat Masing khangdana satnarakliba sibu yengduna laibangam liba isterasigi MLA minister sing sibu mira natragana ukangna saba saktamla haibigi wapham kayamu lamdamasigi miyamna hangnarakliba sikyam kuina taaduna laikhigadori haibigi ohangna pumnin nilakpagum tarakli habi hai adubo haukiba oirabasu ngasigi Manipur lenga amadi center lenga na Manipur ge yelhomi miyamgi asumba kholawbu matam sangthana Tashinadabagi Tawong Satadun Lairabadi, State Asida to Aningda Tawdo Makatana, Masing Kangana Tulakpi Yai Kali, Maramaduna Manipur Langa Amadi Center Langana Manipur Yerhomi Miyangi Asuma Kolau Tabiraga, Atuba the Whales at Havana Punamaki Apabo Organic Haiba. Panam Pauseg special content in a Mamda Tamzari Autopapamana, Memar Government NSN K Angmai Group of Pistil Satanabu Honaragliba Taurang NSN. YA na yaning da butre Myanmar gi government NSN ke angmai group ka 6-year agreement ama sign tawnga ba thorang sa thari habi report ama lairi basigi matang da NSN ke yung aung YA faction gi maki digi nungnang ba phong thokre NSN YK gi maki digi Myanmar gi authority ama di angmai faction handaki matam khara sida kusamnana thabak satminana ba thorang tawre masina propose tawriba peace deal gi matang da sanaina ba ama thowalagani hari NSN YA gi makai digi pihiba statement amada hairibana wari sanabadugi validity etugi matanda wahang kyangki angmai group as political gi agenda leitaba kangmuni makoina naga people gi aning apamba lairibadu kaidongai dasu represent tawbu yaru heri
ꯀꯔꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯄꯨꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯈꯛꯇꯅ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯐꯦꯛꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯁꯤꯜꯂꯛꯂꯤꯕꯅ NASN GPRN ꯑꯁꯤ ꯑꯃꯈꯛꯇ ꯉꯥꯏꯔꯒ ꯂꯦꯖꯤꯇꯤꯃꯦꯠ ꯕꯣꯗꯤꯅꯤ, ꯃꯁꯤꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯑꯗꯨꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯪꯃꯥꯏ ꯒ꯭ꯔꯨꯞꯀ ꯑꯦꯡꯒꯦꯖꯃꯦꯟꯠ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯐꯦꯛꯁꯟ ꯒ꯭ꯔꯨꯞ ꯑꯗꯨꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯁꯛꯈꯪꯕꯒ ꯄꯥꯡꯈꯛ ꯑꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ꯫ ꯃꯁꯤꯅ ꯏꯁꯇꯔꯟ ꯅꯥꯒꯥ ꯔꯤꯖꯟꯒꯤ ꯌꯨꯅꯤꯇꯤ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯀꯤꯕ ꯄꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝꯗ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯊꯣꯔꯤꯇꯤꯅ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ NASN-YA ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥꯗ ꯁꯅꯤ ꯑꯃꯒꯤ ꯁꯤꯌꯦꯠ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 64 ꯁꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯒꯤ ꯏꯔꯥꯡ ꯀꯟꯕ ꯃꯐꯝ ꯑꯣꯏꯔꯤꯕ ꯀꯨꯃꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯁꯇꯨꯟ ꯁꯅꯤ ꯑꯃꯗꯤ ꯁꯤꯌꯦꯠ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯈꯤꯕ ꯅꯧꯍꯧꯅꯅ ꯈꯨꯠ ꯊꯣꯛꯅꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 64 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯂꯣꯟꯅꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯝꯗꯝ ꯑꯁꯤꯗ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯁꯤꯛꯁꯐꯤꯌꯔ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯒꯚꯔꯅꯔ ꯐꯩꯁꯥꯜ ꯀꯔꯤꯝ ꯀꯨꯟꯗꯤꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯔ ꯀꯨꯔꯝꯗ ꯂꯩꯕ ꯕꯣꯁꯦꯍꯥꯔꯥ ꯁꯤꯌꯥꯅꯥ ꯁꯅꯤ ꯑꯍꯃꯗ ꯖꯥꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯝꯗꯝꯁꯤꯡꯗ ꯃꯃꯥꯡ ꯆꯌꯣꯜꯗꯒꯤ ꯍꯧꯔꯒ ꯕꯪꯀꯔ ꯁꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥꯁꯤꯡꯗꯁꯨ ꯁꯟꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯛꯇꯔꯤꯌꯟꯁ ꯀꯟꯐ꯭ꯂꯤꯛ ꯑꯣꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯒꯁꯠ ꯊꯥꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯁꯤꯛꯁꯐꯤꯌꯔ ꯑꯃ ꯁꯍꯤ ꯇꯧꯅꯈꯤ꯫ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯆꯠꯊꯈꯤꯕ ꯈꯨꯠ ꯊꯣꯛꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯃꯤꯑꯣꯏ 50 ꯁꯤꯈꯤꯕꯗꯨꯒ 200 ꯔꯣꯝ ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯂꯦꯞꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯍꯤ ꯇꯧꯅꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯍꯧꯅꯅ ꯆꯠꯊꯔꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯁꯔꯛꯁꯤꯡ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯗꯤ ꯊꯥꯎꯅꯆꯤꯡꯕꯁꯨ ꯑꯋꯥꯠꯄ ꯃꯥꯌꯣꯛꯅꯔꯤ꯫ ꯏꯗꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯗ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯊꯤꯡꯖꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯔꯥꯝ ꯃꯐꯝ ꯑꯁꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯉꯝꯈꯩ ꯁꯥꯡꯅ ꯂꯣꯟꯅꯔꯤ꯫ ꯀꯨꯔꯥꯝꯗ ꯃꯤꯑꯣꯏ 9 ꯂꯣꯝ ꯍꯦꯟꯅ ꯂꯩ꯫ ꯃꯁꯤꯗ 92% ꯆꯥꯡꯗꯤ ꯁꯤꯌꯦꯠ ꯀꯝꯃꯨꯅꯤꯇꯤꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯋꯥꯁꯤꯅꯔ ꯇꯥꯎꯟ ꯑꯁꯤ ꯁꯤꯌꯥꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯅꯤ, ꯑꯗꯨꯕꯨ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯁꯅꯤ ꯄꯥꯀꯤꯁꯇꯥꯅꯤꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯔꯤꯖꯟ ꯑꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯗꯤ ꯁꯦꯛꯇꯔꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯅꯤ ꯑꯃꯗꯤ ꯁꯤꯌꯦꯠ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫